ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯈꯛꯇꯪ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯅ ꯃꯤꯌꯥꯝꯕꯨ ꯄꯦꯜꯍꯜꯂꯦ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯜ ꯍꯧꯔꯝꯂꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯆꯪꯖꯅꯕꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒ ꯋꯥꯔꯤ ꯁꯥꯅꯈꯤꯕ NSNIM ꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯝꯅꯃꯛ ꯊꯨꯅꯃꯛ ꯊꯨꯡꯂꯥꯛꯂꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕꯅ ꯀꯔꯝꯕ ꯍꯤꯔꯝꯁꯤꯡꯗ ꯌꯥꯁꯤꯟꯅꯒꯗꯒꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯒꯁꯨ ꯅꯥꯒꯥꯒꯤ ꯅꯦꯁꯅꯦꯜ ꯐ꯭ꯂꯦꯒ ꯑꯃ ꯂꯩꯍꯟꯕ, ꯅꯥꯒꯥ ꯇꯥꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯑꯍꯦꯟꯕ ꯑꯣꯇꯣꯅꯣꯃꯤ ꯄꯤꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗꯅ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯅꯤꯡꯇꯝꯕꯒꯤ ꯋꯥꯔꯤ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯀꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯔꯔꯣꯏ ꯍꯥꯏꯕꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯃꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯠꯇꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯑꯃ ꯅꯥꯒꯥꯒꯤ ꯅꯤꯡꯇꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯊꯦꯡꯅꯔꯛꯈꯤꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯗꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯇꯧꯔꯒ IMꯕꯨ ꯄꯦꯜꯍꯟꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯁꯤꯃꯗꯤ ꯍꯧꯖꯤꯛꯁꯨ ꯑꯔꯨꯕ ꯑꯣꯏꯈꯤꯒꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯄꯤꯕ ꯌꯥꯕ ꯄꯤꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯈ꯭ꯔꯕꯁꯨ IM ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯅ ꯑꯃꯨꯛ ꯆꯣꯡꯊꯣꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯈꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯗꯨꯕꯨ IMꯒꯤ ꯋꯥꯊꯣꯛ ꯂꯣꯏꯁꯤꯟꯅꯅꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯋꯥꯈꯜ ꯊꯥꯊꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯥꯒꯥꯁꯤꯡꯒꯤꯗꯃꯛ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯩ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁꯥꯡꯂꯕ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯄꯨꯋꯥꯔꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯛꯄ ꯆꯤꯡꯃꯤ ꯇꯝꯃꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯁꯝꯕꯜ ꯑꯃ ꯑꯃꯨꯛ ꯈꯥꯒꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯆꯤꯡꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯄꯥꯎꯃꯤꯁꯤꯡꯗ ꯃꯅꯤꯄꯨꯔ ꯀꯥꯏꯔꯣꯏ, ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯔꯛꯈꯤꯕꯁꯤ ꯃꯤꯌꯥꯝꯅ ꯇꯥꯕꯗ ꯌꯥꯝꯅ ꯄꯦꯟꯅꯩ꯫ ꯊꯧꯅꯥ ꯐꯅ ꯃꯅꯤꯄꯨꯔ ꯀꯥꯏꯔꯣꯏ ꯑꯃꯁꯨꯡ ꯊꯨꯒꯥꯏꯕꯁꯨ ꯉꯝꯂꯣꯏ ꯍꯥꯏꯕ ꯉꯝꯕ ꯂꯨꯆꯤꯡꯕꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯄꯟꯈꯤꯕ ꯋꯥꯐꯝ ꯃꯇꯦꯛ ꯑꯃ ꯍꯥꯏꯕꯗꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯑꯄꯥꯝꯕꯝꯗ ꯂꯧꯔꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯈꯤ ꯍꯥꯏꯕꯁꯤꯃꯗꯤ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯅꯩꯅꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯑꯁꯤ ꯈꯛꯅ ꯑꯣꯏꯗꯦ꯫ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯂꯩꯉꯥꯛ ꯑꯃꯒꯤ ꯃꯈꯥꯗ ꯑꯄꯨꯟꯕ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯑꯃꯁꯨꯡ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯁꯛ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯅꯥꯒꯥꯒꯤ ꯀꯜꯆꯔ ꯍꯥꯏꯕꯁꯤꯗ ꯃꯩꯇꯩꯒꯤ ꯌꯥꯎꯏ, ꯃꯩꯇꯩꯒꯤ ꯀꯜꯆꯔ ꯍꯥꯏꯕꯁꯤ ꯅꯥꯒꯥꯁꯤꯡꯒꯤ ꯀꯜꯆꯔꯒ ꯍꯧꯃꯤꯟꯅꯔꯛꯄꯅꯤ꯫ ꯑꯉꯣꯝ ꯁꯂꯥꯏ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯀ꯭ꯂꯥꯟ ꯈꯔꯗꯤ ꯇꯥꯡꯈꯨꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯎꯈ꯭ꯔꯨꯜꯗ ꯂꯩꯕ ꯈꯥꯡꯈꯨꯏ ꯀꯦꯞꯇꯒꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯍꯧꯃꯤꯟꯅꯔꯛꯄ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯤꯕ ꯇꯥꯡꯈꯨꯜ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯄꯥꯟꯒꯤ ꯁꯥꯐꯨ ꯑꯃꯅ ꯊꯨꯒꯥꯏꯕ ꯍꯦꯛꯇꯃꯛ ꯌꯥꯔꯣꯏ, ꯀꯅꯥꯒꯨꯝꯕꯅꯁꯨ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯕ ꯆꯨꯝꯂꯣꯏ꯫ ꯑꯃꯔꯣꯝꯗ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯤꯉꯩꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯣ ꯑꯅꯤ ꯆꯂꯥꯏꯗꯨꯅ ꯗꯤꯚꯥꯏꯠ ꯑꯦꯟड ꯔꯨꯜ ꯄꯣꯂꯤꯁꯤ ꯆꯠꯊꯔꯝꯕꯗꯨ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯍꯟꯅꯅꯕ ꯀꯅꯥꯒꯨꯝꯕꯅ ꯍꯣꯠꯅꯔꯣꯏꯗꯧꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯍꯥꯏꯔꯒ ꯇꯝꯁꯨ ꯂꯩꯍꯜꯂꯝꯃꯤ, ꯆꯤꯡꯁꯨ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯂꯣꯗꯤ ꯑꯅꯤ ꯊꯣꯛꯅ ꯆꯠꯅꯍꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯍꯩꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯅꯤꯡꯊꯣꯟ ꯄꯣꯝꯅꯔꯛꯂꯤꯕꯁꯤꯅꯤ꯫ NSNIMꯒꯤ ꯄꯥꯟꯗꯝꯗꯤ ꯑꯍꯥꯟꯕꯗ ꯅꯥꯒꯥꯁꯤꯡ ꯄꯨꯟꯁꯤꯟꯅꯕ ꯑꯃꯁꯨꯡ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯌꯨꯅꯤꯠ ꯑꯃꯒꯤ ꯃꯈꯥꯗ ꯄꯨꯟꯕꯗꯨꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯅꯥꯒꯥꯂꯦꯟꯗ, ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯥ ꯇꯥꯕꯁꯤꯡꯒꯤ ꯀꯜꯆꯔ ꯆꯥꯎꯈꯠꯅꯕ ꯄꯨꯂꯞ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯜ ꯊꯥꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯂꯒꯗꯤ ꯃꯗꯨꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯍꯟꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯅꯥꯒꯥꯁꯤꯡ ꯀꯜꯆꯔ ꯑꯃꯁꯨꯡ ꯍꯧꯔꯛ ꯋꯥꯔꯤꯁꯤꯡꯅ ꯅꯥꯒꯥꯂꯦꯟꯗ ꯈꯨꯟꯗꯥꯔꯤꯕ ꯁꯦꯃꯥ, ꯑꯪꯒꯥꯃꯤ, ꯆꯥꯈꯦꯁꯥꯡ, ꯀꯣꯟꯌꯥꯛ, ꯂꯣꯊꯥ, ꯐꯣꯝ, ꯄꯣꯆꯨꯔꯤ, ꯔꯦꯡꯃꯥꯅꯆꯤꯡꯕꯒ ꯃꯥꯟꯅꯗꯦ꯫ ꯃꯥꯟꯅꯗꯕ ꯃꯌꯥꯝ ꯑꯁꯤ ꯅꯥꯒꯥ ꯇ꯭ꯔꯥꯏꯕꯀꯤ ꯃꯅꯨꯡ ꯆꯜꯂꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩꯁꯨ ꯇ꯭ꯔꯥꯏꯕ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯈꯛꯇꯗ ꯖꯦꯅꯔꯦꯜ ꯀꯦꯇꯥꯒꯣꯔꯤꯗ ꯆꯤꯡꯈꯠꯈꯤꯕꯅꯤ꯫ ꯅꯥꯒꯥ ꯇ꯭ꯔꯥꯏꯕꯁꯤꯡꯁꯨ ꯃꯈꯣꯏꯅ ꯄꯥꯝꯂꯒꯗꯤ ꯖꯦꯅꯔꯦꯜ ꯀꯦꯇꯥꯒꯣꯔꯤꯗ ꯆꯤꯡꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯄꯟꯈꯤꯕ ꯃꯅꯤꯄꯨꯔ ꯀꯥꯏꯔꯣꯏ, ꯊꯨꯒꯥꯏꯕꯁꯨ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯣꯏꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯀꯣꯟꯁꯤꯜꯂꯒ ꯉꯥꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯗ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯄꯤꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯁꯤꯡ ꯊꯦꯡꯅꯅꯕ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯁꯤ꯫ ꯑꯩꯈꯣꯏ ꯀꯥꯏꯅꯕ ꯌꯥꯗꯦ, ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯔꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯪꯈꯤꯕ ꯄꯥꯎ ꯑꯃꯗ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯅꯥꯕ ꯑꯃꯁꯨ ꯉꯁꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤ 182 ꯕꯠꯇꯥꯂꯤꯌꯟ PSFꯀꯤ ꯄꯔꯁꯣꯅꯦꯜꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯕꯁꯟꯇ ꯀꯨꯃꯥꯔ ꯀꯧꯏ ꯍꯥꯏꯔꯦ꯫ ꯃꯤꯑꯣꯏ ꯑꯁꯤ ꯊꯥꯔꯒ ꯉꯁꯤ ꯐꯥꯎꯕꯗ COVID-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 13 ꯁꯨꯈ꯭ꯔꯦ꯫ ꯑꯔꯣꯏꯕꯗ ꯀꯣꯟꯇꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯤꯕꯨ ꯄꯥꯎꯗꯝꯖꯔꯤꯕ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ ꯑꯦꯟड ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫